Leram Sangan Gari Adunari Isegi Koi Kuri Polisi Matat Sadar Dagi Hai Wakar Lumina Leram Mudula Yusula Adi Manipuri Matat Chunga Tapsa Ini yang sangat lo harus tu piro sudah masuk lo. Dah hello. Fitting ni hello. Ay na kang magkara dun paluro. Balasi manahan ako ni awin sing wala tandana pang tu ya ba ngai na tapi ni tu nasi niki amari ikoi adwa ako isi ikoi wena Leram Mudula Marisi aku jadi atas meninggal seni aduh yes aku berlangsung aku terus kerja yang politik sudah kita aku misi daripada yang ini tetap free aku jadi tetap free politik तब बुआर से व्हाइट कलर के यूनिफॉर्म से लगा इंडस्ट्री के आवाम संघ साइकिल यूनिवर्सिटी अपन बनाइरो के रिप्रेजेंट करके प्लेयर से ने हमारे फिल्म में से महा संघ साइकिल ब्लू कलर के यूनिफॉर्म से लगा चलिए सिंह से अंतिम बार रिप्रेजेंट करना चलिए सिंह ऐसे ही कमर तोड़ी का Manipuri Student Federation President Maria Gandulan masih diterima asuhan laba tahu buar di terus menjadi awal terjadi yang berlaku yang terima pula sirman datang di bagian militer apa namanya dari presiden dari sana berada Lama kena begitu. Jadi, kita itu sini ada yang bukti. Karena kita sekolah, karena sendiri apa di karena laksana sendiri masih bukti. Over the phone now and the Manipuri Student Federation and National Simba players के हमारी लेने पांचों के बाद भी बता दिए ना दे हमारे लोग करो के इसी बड़े देश के राम में देश के सेकंड की लेगा यूएस की
ꯄꯥꯡꯊꯣꯛꯂꯤꯕ ꯇꯋꯥꯋꯥ ꯍꯥꯏꯕꯗꯤ ꯊꯧꯔꯝꯁꯤꯡ ꯑꯗꯨꯒꯤ ꯏꯚꯦꯟ ꯑꯁꯤꯗ ꯃꯔꯨꯞ ꯇꯔꯨꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯁꯔꯨꯛꯌꯥꯔꯤꯕꯁꯤꯡꯗꯤ ꯔꯁꯃꯤ, ꯚꯨꯕꯅꯦꯁ꯭ꯋꯔꯤ, ꯙꯅꯄ꯭ꯌꯥꯔꯤ, ꯕꯣꯅꯤ, ꯖꯁꯃꯤꯟ, ꯚꯥꯁꯀꯣ, ꯔꯣꯁꯅꯤ, ꯕꯤꯔꯦꯟꯗ, ꯂꯨꯁꯦꯟꯕꯤ, ꯀꯜꯄꯅꯥ, ꯅꯤꯔꯨꯄꯃꯥ, ꯍꯦꯃꯂꯇꯥ, ꯆꯟꯆꯟ, ꯄ꯭रिꯌꯡꯀꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ 15ꯅ ꯁꯥꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨꯒ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯅꯨꯃꯤꯠꯁꯤꯗ ꯂꯩꯕꯤꯔꯤꯕ ꯃꯤꯑꯣꯏ 15ꯅ ꯁꯥꯕ ꯃꯤꯍꯨꯠ ꯀꯥꯡꯕꯨꯒ ꯑꯀꯟꯕ ꯂꯝꯕꯥ ꯇꯧꯅꯔꯦ. ꯍꯥꯏꯔꯤꯕ ꯇꯋꯥꯋꯥ ꯑꯁꯤꯗ ꯐꯤꯂꯝꯒꯤ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯅ ꯌꯣꯠ ꯁꯥꯟꯅꯕ ꯍꯦꯟꯈꯤꯕꯅ ꯖꯤꯝ ꯁꯥꯟꯅꯕ ꯍꯦꯟꯈꯤꯕꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ. ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯇꯋꯥꯋꯥ ꯑꯁꯤꯗꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯥꯏꯠ ꯆꯦꯟꯖ ꯇꯧꯈ꯭ꯔꯦ. ꯍꯧꯖꯤꯛ ꯅꯥꯟꯗꯣꯛꯄꯤꯔꯦ. ꯐꯅꯦꯛ ꯑꯉꯥꯡꯕ, ꯉꯧꯄꯥꯟ ꯑꯃꯗꯤ ꯐꯨꯔꯤꯠ ꯍꯤꯒꯣꯛ ꯃꯆꯨ ꯂꯤꯠꯂꯒ ꯃꯔꯨ ꯂꯥꯛꯏꯕꯁꯤꯅ ꯐꯤꯂꯝ ꯀꯥꯡꯕꯨꯅꯤ, ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯐꯅꯦꯛ ꯑꯉꯥꯡꯕ ꯁꯦꯠꯂꯤꯕ ꯈ꯭ꯋꯥꯡꯗ ꯉꯝꯃꯄꯥꯟ ꯃꯆꯨꯒꯤ ꯐꯤ ꯈ꯭ꯋꯥꯡꯆꯦꯠ ꯂꯥꯛꯏꯕ ꯑꯃꯗꯤ ꯑꯉꯧꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠ ꯏꯜꯂꯒ ꯁꯔꯨꯛ ꯌꯥꯔꯤꯕꯁꯤꯡꯁꯤꯅ ꯃꯔꯨ ꯇꯔꯨꯛ ꯑꯦꯝꯁꯨ, ꯑꯦꯝꯑꯦꯁꯑꯦꯐ, KSSU, ꯖꯁꯥꯝ ꯑꯃꯗꯤ AMC ꯃꯔꯨ ꯇꯔꯨꯛꯀꯤ ꯅꯨꯄꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅꯤ. ꯑꯗꯨꯅ ꯑꯍꯥꯟꯕ ꯃꯦꯠꯆ, ꯑꯍꯥꯟꯕ ꯇꯋꯥꯋꯥ ꯐꯤꯂꯝ ꯐꯦꯁꯇꯤꯚꯦꯜ ꯃꯥꯏ ꯄꯥꯛꯄ ꯃꯇꯨꯡꯗ ꯑꯅꯤꯁꯨꯕ ꯀꯟꯅ ꯁꯤꯡꯅꯕ ꯁꯦꯝ ꯁꯥꯔꯤ. ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯒꯗꯤ ꯏꯃꯥ ꯊꯣꯏꯊꯣꯏ, ꯏꯃꯥ ꯃꯣꯏꯗꯨꯕ ꯌꯥꯝ ꯀꯟꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯕ ꯅꯨꯄꯤꯅꯤ. ꯃꯕꯥꯅꯤ ꯂꯩꯔꯒꯅ ꯃꯥꯏ ꯑꯗꯨꯝ ꯄꯥꯛꯏ. ꯏꯌꯥꯝꯕ ꯅꯌꯥꯏꯃ ꯃꯤꯂꯟ ꯄ꯭ꯔꯁꯤꯗꯦꯟꯠ MSFꯅ ꯉꯁꯤꯒꯤ ꯅꯨꯄꯤꯒꯤ ꯑꯣꯏꯕ ꯇꯋꯥꯋꯥ ꯑꯁꯤꯒꯤ ꯖꯁ ꯑꯣꯏꯔꯤ. ꯌꯥꯝ ꯑꯍꯣꯡꯕ ꯅꯨꯄꯤꯅꯤ ꯃꯈꯣꯏꯒꯤꯗꯃꯛꯇ. ꯔꯦꯐ꯭ꯔꯤꯅ ꯍꯧꯖꯤꯛ ꯈꯣꯡꯅꯕ ꯁꯦꯝ ꯁꯥꯈ꯭ꯔꯦ. ꯐꯤꯂꯝꯒꯤ ꯀꯥꯡꯕꯨꯁꯨ ꯃꯥꯏ ꯃꯥꯏ ꯉꯝꯖꯕꯤ ꯂꯥꯎꯖꯔꯛꯎ. ꯑꯗꯨꯒ ꯃꯔꯤ ꯅꯨꯄꯤ ꯀꯥꯡꯕꯨꯁꯨ ꯃꯥꯏ ꯃꯥꯏ ꯉꯝꯖꯕꯤ ꯂꯥꯎꯖꯔꯛꯎ. ꯑꯔꯣꯏꯕ ꯄꯨꯡꯐꯝ ꯑꯃꯗꯤ ꯑꯣꯏꯔꯦ. ꯀꯅꯥꯅ ꯉꯝꯒꯅꯤ ꯍꯥꯏꯕꯗꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯗꯤ ꯇꯥꯟꯅꯕꯤ. ꯑꯃꯃꯝꯗ ꯃꯥꯏ ꯄꯥꯛꯅꯔꯕꯅꯤꯅ ꯂꯥꯁꯀꯤꯁꯤꯗꯤ ꯉꯝꯅꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯀꯟꯅ ꯃꯨꯛꯅꯔꯛꯀꯅꯤ. ꯂꯣꯏꯅꯅ ꯂꯝꯄꯥꯛꯇ ꯂꯩꯕꯤꯔꯤꯕ ꯃꯔꯨ ꯅꯨꯄꯤ ꯑꯃꯗꯤ ꯌꯦꯡꯕ ꯂꯥꯛꯄꯤꯕ ꯄꯨꯝꯅꯃꯛꯅ ꯃꯄꯥꯟꯗ ꯂꯩꯕꯤꯔꯤꯕꯁꯤꯡ ꯑꯃꯗꯤ ꯃꯥꯎꯒꯤ ꯃꯄꯥꯟꯗ ꯌꯦꯡꯕꯁꯤꯡꯕꯨ ꯈꯟꯕꯤꯔꯒ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯎꯃꯤꯟꯅꯁꯤ. ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯅꯨꯡꯗ ꯂꯩꯕꯤꯕꯁꯤꯡ ꯑꯗꯨ ꯀꯟꯇ꯭ꯔꯣꯜ ꯑꯦꯛꯁꯦꯞ ꯚꯣꯂꯨꯟꯇꯤꯌꯔꯁ ꯅꯠꯇꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯒꯁꯨ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯗꯨ ꯄꯥꯡꯍꯟꯕꯤꯌꯨ. ꯃꯌꯥꯝꯅ ꯃꯤꯠꯌꯦꯡꯗꯁꯨ ꯐꯖꯗꯕ ꯑꯃ ꯑꯣꯏꯕꯅꯤꯅ. ꯑꯍꯥꯟꯕ ꯔꯥꯎꯟꯗꯗꯤ ꯏꯃꯥ ꯃꯗꯨꯕ꯭ꯂꯥꯃꯤ ꯏꯃꯥ ꯊꯣꯏꯊꯣꯏꯒꯤ ꯇꯤꯝꯅ ꯑꯔꯩꯕ ꯄꯥꯡꯒꯜ ꯐꯨꯗꯣꯛꯑꯒ ꯉꯝꯈꯤꯕꯅꯤ. ꯑꯅꯤꯁꯨꯕꯗꯗꯤ ꯃꯥꯏꯊꯤ ꯑꯣꯏꯔꯦ. ꯑꯗꯨꯅ ꯑꯍꯨꯝꯁꯨꯕꯁꯨ ꯉꯝꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯈꯣꯏꯁꯨ. ꯑꯗꯨꯒ ꯃꯌꯨꯝ ꯇꯔꯨꯛꯀꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅꯁꯨ ꯏꯃꯦꯟ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅꯁꯨ ꯑꯍꯥꯟꯕꯗ ꯃꯥꯏꯊꯤ ꯍꯧꯕꯅꯤꯅ ꯑꯅꯤꯁꯨꯕꯗꯁꯨ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯀꯟꯅ ꯍꯣꯠꯅꯔꯛꯄꯅꯤ. ꯃꯗꯨꯒꯤ ꯍꯣꯠꯅꯖꯃꯟꯅ ꯃꯥꯏ ꯄꯥꯛꯂꯦ. ꯑꯗꯨꯅ ꯑꯅꯤꯁꯨꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯣꯏꯕꯁꯤꯗꯁꯨ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯅ ꯇꯥꯔꯒꯦꯠ ꯊꯝꯃꯤ. ꯃꯁꯤꯒꯤ ꯇꯋꯥꯋꯥ ꯇꯔꯨꯛꯁꯤꯡ ꯑꯗꯨ ꯁꯤꯒꯤ ꯂꯣꯏꯕꯒ
Masay mumang sana kita papa sana kita apungka filmgi Raguru Singh di Ram Singh Baru Singh amadi Maruli Karu Kartuya Nasir KSS Singh Japan amadi AFC apun Maruli Karu ki Nabi Singh sana Gabur ba second half di sini ini combination filmgi Aku tahu na yang begini, kalau macam yang meletakkan pernah cerita ke, yang meletakkan yang begini, kalau macam sahaja, aja jangan meletakkan kira. Sebab ini tu mari kita tu, orang mana lega tu tunggu singkatnya letak orang macam apa? Awak sendiri ada nombor tu, tinggal. Ini tunggu mesti jadi mesti nak film foto ni ada orang mesti jadi mesti nak mari ni cari sini. Anda amu mereka ni ani, jauh ni ada jauh. Hubungan macam apa? Jadi ini juga terlibat yang memilana. Jadi kongres. Lalu berarti mapanda, lagi nak ajar kerja bawah mapanda, itu nak ujian komplain lah. Gimana juga hadiah juga tinggalkan apa ni? Yang berkata lainnya, jika bukan saja mungkin kongres, orang Youth
producer-sing, sila mentor-sing, silang gi-task-sing, sing maka mahirili karu MSU, NSF, KSS, kasama ni yang player-sing, kan pabila di silang gi-yambo-sing, ayub-sing, wala sing musuh silang tahanan ba, ay